보통 이제 삐뚤삐뚤 mayam happy Diwali ngасidi khechri thongbo ina charage adu mayam ai video si yengbi taradi subscribe tawsanbiramo adai chaba horage chak yam lame Ooti thongba ga duga papar ga Lafu Eromba su yaure aduga thabi soiba kharaga adu mayam mayam thongba kharaga yaure chaba horage chaklame好啊 보통 이제 삐뚤삐뚤好呀，口好嘛那个，口好你们没？那不知道为啥好呀？
ไก่ข้าวมันสิจ้ะข้าวมันนะมันนะAduh, ma'am, tama semua. Ada video saya sendiri lagi. Ada ma'am, video saya minta lagi subscribe channel mo, like, comment mo. Jadi, bye bye.